Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Governor Ajoy Kumar Baladagi arambai tengolna thazaba kaya thamlagli. Hanagi Union Secretary Oramba Ajoy Kumar Balabu Manipuri 17 suba Governor oina hablakpabu arambai tengolna taramna okpaga loinana mityeng sanba Governor ama oina state asi mahausagi fibamda hanjinaba honabada achouba thodong larokani haibagi thazaba thamlagli. Arambai Tengol General Headquarter ki Control Room Operator Laisram Rovasanna Thadorok Pachirol Amana Hai Ajoy Kumar Balana Manipuri Governor Oirakpa Sinai Khwegi Lengaklonda Anauba Chapter ama hangdokpada natana State asigi Anauba sa amasung Anauba wakhalon amagi thongjilda kansinba hore Lamdam asigi miyam haukiba matam kaya awaba kaya mayoknaduna lagliba asi ikai khumnarjariba Governor na awonba ama purakpada natana Aikhwegi community marakta nungsi chanaba amadi ingtapa amuhanna Purakpa ngamlagani haibagi thazabasu thamlagli. State asida oiriba phibam asi wari sanaduna ingtapa purakpa khenaba wakhalon lehendaba amadi mipum khudimak nungai yaifana lehenba haiba Governor gi wakhalon aramba tengolna ikai khumnabaga loinana mapung fana sawgatli. Mahaki miyeng makhada state asi hiram kayada chawkhatpa puraklagani haibagi thazaba thamlagli. Cherol asina makhatarna border fencing ningthina khaba aikhoi state asigi territorial integrity kaihandana thamba haibasi aikhoi gi achetpa firefni. Border da illegal activity shing torokpa sing ningthi na ngak sen baga loinana ngamkai paring da khundari ba aikhoi gi miyambu aki akhang leitana lehan ba haiba si yamna maru oi ba aikhoi gi apambani maram asina hariba issue sing asida aikhoi gi ikai khumnajari ba Governor na akan mamiyeng changbiu athuba matamda Manipur da NRC chana hanaba thabak lokhatpiu drug free oiba lamdam ama oiba haibasi lamdam asigi miyam gi apambani maram asina khunai asigi tungi yumbirel oirakadoriba nahasingbu maham tahalaknaba achoba maram ama oiriba drug trafficking amasung poppy pambi thabagi thabak mapung fana thingbiu hainaso Governor gi pukning chingsilagli Mee Hatlaga Laman Khumba gi mahut miyoibagi punsi Kanba romda mai onsin minasi MLA Joy Kishan Miyoibagi punsi Hatlaga Laman Khumba gi mahut miyoibagi punsi Kanba romda mai onsin minasi haina thangmaiban kendra gi MLA Kumukcham Joy Kishan na phongdokre wafam asing asi Rims Hospital da skin gi oiba laina amana nabadagi layengduna leiriba Kangla Paugi Paumi Ayekbam Birjit Amadi Haukiba Chahi ki December thada Thamna Pokpi Uyok Chingda Kuki militant singna mitei khul singda landa Rakpagi Pau coverage tawduna leiba Impact TV ki cameraman Kavi Chandrabu Kuki militant singna kablak panongmai maruna Panbadagi soktuna Ras Medicity da laikanarba matung khara farakpadagi discharge tawkraba Kavi Chandragi mayumda chatuna mating pangbi khonchata wafam asi phongdokhibani Joy Kishan na makata na hai rasniti ki lambi da khongda dringai dagi hauna miyambo adumang mating pangduna lakli Manipura irang thorak padagi nungaiba pau itata de adubu hojikti lenga na kanna hon aduna normalcy lakpagum tawri adubu lakli ba chahi 2025 ta tangdu laita balakani haibagi ache pathaza thambaga loinana Manipura ingtapa hanjilakna balenga ki maikai dagi kanna honari miyoibagi punsi Hatlaga Laman khumgadaba natte adugumba pukche lapna thamduna miyoibagi punsi Kanba romda mai onsin minasi lamdam asi chawkhatpa romda changsilaktuna honarabadi ingtapa hanjilakani thajai haiki Mahang na hai chawkhatpagi hidanabada Manipur su yawnaba hotnasi haukiba chahi kharagi mamangda chawkhatpagi lamjelda yangna chalami adubo thawdok wathok kayana chahi anirom leplure Mangkraba matam sing amuk fukatnaba honaminasi singsep thaduna mangtahanaba honariba sing khangdoklaga para tambiduna punna chatminasi loinana ingtapa hanjilaknaba honabada media singi achoba thawdang lei punna honaminaduna afaba khunai ama oiminasi haiba wafam thamki Kangchupta laiva 5 suba MR post Kuki militant singna drone dagi bom thadaraktuna landarakre Ngarang numidang pung 8:38 amasung 8:33 tawada Imphal West District Lamsang Police Station gi manung chanba Kangchupta laiba 5 suba MR post Kuki militant singna drone bombing anirak tawrakre bom amana MR gi sentry post gi fit tara lapthoklaga pokhai ki aduga bom amana MR gi barrack gi lambirom da fit kun lapna pokhai ki thawdo aduda aso apandi yawkhide masigi matangda Lamsang Police Station na case ama lokhatkre hiram masiga mari leinana Social Development Association Kangchup SDAK na senduna Kangchup ta pangthokiba pawgi mifamda SDAK gi Secretary General Dijendro Angomna phongdorakpada Kangchup Kharang Kangchup Chingkhongda Thengkhang character drone bombing tawduna attack chatharakli laibak fabadi aso apandi yawhogde Kangchup Kharangda Thengkhang character attack tawrakraba matung ngarang amuk hana tawrakli basi yaningde masi Social Development Association Kangchup Club na kan mamongda condemn tawbaga loinana yaningdaba phongdorakli Kangchup ta tariba Kukisingi Khungang Kangchup Makhong Kangchup Polen Songlung Kangchup Chiru hariba mafam sing asida
158 CRPF company leiribani amadi anti drone gun su lei haikhiba leikre adubu khonghaudana Central Force leina drone pokai halakpada micham sing mi paiba pohali Central Force leina karamba tanjada karamba naron drone bombing tawribano Masina takpadi thazilakliba Central Force sing mathau ningthina tawdre haibada haimanba thokloi asumna adum chatharaklabadi micham miya matau karamna safe oina leiba ngamgani makhoina ngakpigani haibagi thajaba leiraktre haujikti chingnaba ama fawrakle maram aduna leingakna miyeng changbiduna deploy tawriba Central Force sing mathau fazana tawhalu praja sing yum hanjilhallaga tangdu leitana lehalu ngarangi thodokta chenariba mara leibasing thidoktuna matik chaba chairak piu haina leikai adongi miyam amadi club ki maikai degi appeal tawrakli